Hi guys, good morning. ꯃꯌꯥꯝ ꯀꯩꯗꯧꯅꯔꯤꯒꯦ? ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯅꯥꯅꯣꯝ ꯑꯃ ꯂꯥꯛꯇꯣꯔꯦ. ꯍꯣꯔꯦꯟ ꯀꯅꯥꯅꯣ ꯂꯥꯛꯇꯣꯏꯗꯣ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯒꯥꯔꯤꯁꯨ ꯂꯥꯛꯅ ꯉꯥꯏ ꯂꯩꯔꯦ. ꯃꯌꯥꯝ ꯒꯥꯔꯤꯗ ꯀꯥꯈꯠꯂꯦ ꯑꯗꯣ ꯐꯣꯏ ꯃꯐꯝꯗꯣ ꯌꯧꯅꯕ ꯆꯠꯂꯤ ꯀꯟꯅ. ꯍꯣꯔꯦꯟ ꯃꯐꯝꯗꯣ ꯌꯧꯔꯒ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯏꯆꯥ ꯅꯨꯄꯥꯅ ꯑꯃ ꯂꯦꯡꯕꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯈꯨꯂꯦꯡ ꯑꯃ. ꯐꯝꯃꯤꯁꯦ ꯇꯨꯃꯤꯟꯅ ꯐꯝꯗꯕꯅꯦꯕ. ꯁꯣꯝꯗ ꯑꯃꯨꯛ ꯂꯦꯡꯒꯅꯤ, ꯁꯣꯝꯗ ꯑꯃꯨꯛ ꯂꯦꯡꯒꯅꯤ. ꯂꯣꯏꯔꯦ ꯐꯤꯒꯁꯦ ꯂꯣꯏꯅ ꯅꯩꯈꯥꯏꯗꯅ. ꯗ꯭ꯔꯥꯏꯚꯔꯁꯤꯁꯨ ꯃꯥꯏ ꯒꯥꯔꯤꯁꯤꯁꯨ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯂꯦꯞꯍꯜꯂꯦ. ꯃꯥꯏ ꯒꯥꯔꯤꯁꯦ ꯊꯥꯎ ꯍꯥꯞꯄꯒ ꯑꯃꯨꯛ ꯆꯠꯂꯅꯤ. ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯑꯝꯇ ꯍꯥꯏ ꯇꯧ ꯍꯥꯏꯅ ꯇꯧꯗꯦ. ꯐꯣꯟꯗ ꯌꯦꯡꯉꯒ ꯇꯧꯔꯣꯏꯌꯦ ꯃꯥ. ꯐꯣꯟ ꯑꯣꯐ ꯇꯧ ꯍꯥꯏꯅꯒ ꯂꯥꯎꯔꯛꯏꯖꯥꯠꯅꯦ ꯑꯩꯉꯣꯟꯗ. ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯁꯨ ꯌꯥꯝ ꯚꯤꯔ ꯑꯣꯏꯔꯦ. ꯑꯗꯨꯅ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯂꯩꯔꯤꯁꯦ ꯂꯥꯏꯟ ꯄꯥꯇꯤꯅ. ꯑꯗꯨꯅ ꯈꯔ ꯀꯨꯏ ꯆꯪꯒꯅꯤ ꯍꯥꯏꯌꯦ. ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯂꯝꯕꯤꯁꯤꯁꯨ ꯃꯤꯅꯤꯠ 20ꯃꯨꯛ ꯆꯪꯉꯦ. ꯈꯔꯕꯨꯗꯤ ꯀꯨꯏꯅ ꯆꯪꯒꯅꯤ. ꯐꯝꯕꯗ ꯋꯥꯁꯜꯂꯛꯑꯕ ꯖꯥꯠꯅꯤꯗ. ꯃꯄꯥ ꯃꯆꯥꯁꯤ ꯀꯔꯤ ꯋꯥꯔꯤ ꯁꯨꯅꯩꯅꯣ ꯈꯪꯗꯦ. ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯨꯅꯔꯤꯕ ꯇꯥꯎ ꯃꯌꯥꯝ. ꯖꯧꯒ ꯂꯩꯈꯤꯗ꯭ꯔꯦ. आलू का सब्जी खाएगा? आलू का सब्जी। और रोटी? रोटी खाएगा। रोटी भी खाएगा? और नहीं। और अंडा नहीं खाओगे? अंडा अंडा खाएगा। अंडा भी खाएगा? और चिकन? ꯐꯥꯏꯅꯦꯜꯂꯤ ꯌꯧꯔꯦ ꯃꯌꯥꯝ ꯃꯐꯝꯗꯣ. ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯧꯒꯗꯕ ꯃꯐꯝꯗꯣ ꯌꯧꯔꯦ. ꯌꯧꯔꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ. ꯃꯣꯏ ꯃꯅꯨꯡꯗ ꯐꯝꯅ ꯀꯔꯤꯅꯣ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯋꯥꯔꯤ ꯁꯨꯅꯔꯦꯕꯀꯣ. ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤ. ꯁꯤꯅ ꯃꯣꯏꯒꯤ ꯁꯣꯔꯨꯝꯗꯨꯅꯤ ꯇꯥꯇꯥꯒꯤꯗꯣ. ꯒꯥꯔꯤꯁꯨ ꯑꯅꯧ ꯑꯅꯧꯕ ꯃꯈꯜꯒꯤ ꯃꯌꯥꯝ ꯂꯩꯔꯦ. ꯃꯌꯥꯝ ꯌꯦꯡꯉꯨ ꯐꯖꯕꯅꯤ ꯌꯥꯝꯅ. ꯃꯤ ꯑꯃꯒꯤꯁꯨ ꯂꯣꯏꯅ ꯄꯨꯖꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ. ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯀꯦꯛ ꯀꯛꯄꯣꯅ ꯇꯧꯅ ꯄꯨꯕꯒꯤ ꯔꯦꯗꯤ ꯑꯣꯏꯔꯦ. ꯑꯗꯣ ꯃꯤꯁꯤꯡꯁꯨ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯋꯦ. ꯌꯥꯝ ꯐꯖꯅ ꯐꯩꯌꯦ ꯃꯤꯁꯤꯡꯁꯤꯁꯨ. ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯒꯗ꯭ꯔꯥ ꯀꯥꯔ ꯑꯃꯗꯤ ꯁꯨꯝ ꯂꯩꯖꯔꯦ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯁꯦ. ꯒꯥꯔꯤ ꯂꯧꯅ ꯌꯨꯝꯗ ꯍꯜꯂꯤ ꯃꯌꯥꯝ. ꯌꯨꯝ ꯌꯧꯒꯗꯕ ꯍꯧꯖꯤꯛ ꯈꯔ ꯋꯥꯠꯂꯤ. ꯀꯤꯂꯣꯃꯤꯇꯔ 15 ꯋꯥꯠꯂꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯒꯥꯔꯤ ꯂꯧꯕꯒꯤ. ꯉꯁꯤꯗꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯁꯤꯒꯦ ꯈꯪꯗꯦ. ꯉꯁꯤꯗꯤ ꯑꯣꯇꯣꯃꯥ ꯀꯥꯟꯗꯤ ꯆꯥꯒꯦ. ꯑꯣꯇꯣꯃꯥ ꯀꯥꯟꯗꯤ ꯐꯖꯅ ꯃꯦꯠꯊꯔꯒꯅꯦ. ꯑꯣꯇꯣꯃꯥ ꯀꯥꯟꯗꯤ ꯑꯃꯒ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ ꯑꯃꯒ. ꯑꯁ ꯍꯥꯎꯔꯅꯤ ꯇꯤꯟꯕꯨ ꯇꯥꯏꯍꯦ ꯑꯁꯦꯡꯕ. ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ. ꯌꯥꯝꯅ ꯐꯖꯕꯅꯤ. ꯈꯨꯐꯖ ꯑꯃꯅꯤ ꯃꯌꯥꯝ. 수전도니 머망 거 많이 들어요. 그래 파도 마마 이 미션 수전도 도 그냥 도. चाहिए कि भी रखना है कार के भी ꯃꯄꯥꯁꯤꯒ ꯇꯞꯄꯤ ꯊꯧꯅꯨ ꯍꯥꯏ. ꯀꯟ ꯊꯧ ꯍꯥꯏ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯦ. ठीक है पापा साउनु ꯁꯥꯎꯅꯨꯃꯛ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨ. ꯁꯥꯎꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯥꯅ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯅ. ꯑꯗꯨꯗꯤ ꯀ꯭ꯋꯥꯇꯔꯁꯨ ꯌꯧꯔꯦ ꯃꯌꯥꯝ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ.